ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯈꯟꯅꯕ ꯏ ꯄꯥꯎ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯅꯣꯡꯃꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯍꯥꯟꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯨꯀꯤꯒꯤ ꯑꯍꯜ ꯑꯃ ꯃꯩꯇꯩ ꯈꯨꯟꯗ ꯆꯪꯒꯦ ꯇꯧꯔꯝꯕꯗꯒꯤ ꯀꯨꯀꯤ ꯚꯣꯂꯨꯟꯇꯤꯌꯔ ꯚꯤꯂꯦꯖꯅ ꯀꯟꯕ ꯉꯝꯍꯧꯔꯦ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯊꯤꯅꯔꯤꯕ ꯁ꯭ꯔꯤꯅꯤꯕꯥꯁ ꯐꯪꯈ꯭ꯔꯦ ꯃꯃꯥꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯊꯥ ꯑꯁꯤꯒꯤ 9ꯒꯤ ꯑꯌꯨꯛꯇ ꯀꯨꯝꯕꯤ ꯀꯣꯂꯦꯖꯇꯒꯤ ꯐꯣꯝ ꯂꯧꯕ ꯆꯠꯈꯤꯕꯗꯒꯤ ꯌꯨꯝꯗ ꯍꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯀꯨꯝꯕꯤ ꯄꯨꯂꯤꯁꯇ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯈꯤꯕ ꯕꯅꯣꯝ ꯁ꯭ꯔꯤꯅꯤꯕꯥꯁ ꯍꯩꯔꯣꯛꯇ ꯃꯃꯥꯟꯅꯕꯒꯤ ꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯂꯦ ꯍꯥꯏꯅ ꯉꯁꯤ ꯋꯥꯡꯉꯨ ꯈꯨꯂꯥꯛꯄꯠ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯁ꯭ꯔꯤꯅꯤꯕꯥꯁꯀꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯄꯣꯛꯄꯤ ꯃꯃꯥ ꯕꯕꯤꯇꯥꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁ꯭ꯔꯤꯅꯤꯕꯥꯁ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯀꯨꯝꯕꯤ ꯄꯨꯂꯤꯁꯇ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯇꯧꯈꯤꯕ ꯑꯗꯨ ꯍꯟꯗꯣꯛꯂꯦ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯈꯪꯗꯅ ꯂꯩꯔꯨꯔꯕ ꯃꯆꯥꯅꯨꯄꯥ ꯁ꯭ꯔꯤꯅꯤꯕꯥꯁ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯂꯤ ꯍꯥꯏꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯅ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯏꯔꯥꯛꯅꯗꯨꯅ ꯑꯅꯤ ꯂꯩꯈꯤꯗ꯭ꯔꯦ ꯁꯉꯥꯏꯄ꯭ꯔꯧ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯇꯥꯁꯟꯈꯤꯕꯗꯒꯤ ꯏꯔꯥꯛꯅꯗꯨꯅ ꯃꯤꯑꯣꯏ ꯑꯅꯤ ꯂꯩꯈꯤꯗ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:35 ꯔꯣꯝ ꯇꯥꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ ꯁꯦꯔꯥꯝ ꯙꯅꯔꯥꯖ ꯑꯃꯁꯨꯡ ꯍꯣꯗꯥꯝ ꯂꯩꯔꯛꯇꯒꯤ ꯊꯤꯌꯥꯝ ꯔꯣꯍꯤꯠ ꯀꯧꯏ ꯍꯥꯏꯔꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:35 ꯔꯣꯝ ꯇꯥꯕꯗ ꯂꯝꯐꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯉꯥꯏꯄ꯭ꯔꯧ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ ꯇꯥꯁꯤꯟꯈꯤꯕꯗꯒꯤ ꯏꯔꯥꯛꯅꯗꯨꯅ ꯂꯩꯈꯤꯗꯕꯅꯤ ꯂꯝꯐꯦꯟ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯉꯁꯤ ꯑꯌꯨꯛ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯄꯨꯈ꯭ꯔꯤꯗꯒꯤ ꯂꯧꯈꯠꯂꯕ ꯃꯇꯨꯡꯗ ꯔꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ MRIRB ꯖꯃꯤꯟꯗ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯇꯥꯡ 13ꯗꯒꯤꯅ 23 ꯐꯥꯎꯕ ꯇꯧꯒꯅꯤ ꯇꯧꯔꯝꯕ ꯑꯗꯨ ꯌꯩꯊꯣꯛꯂꯦ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯏꯝꯐꯥꯜ ꯋꯦꯁ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ KCP ꯅꯣꯡꯗ꯭ꯔꯦꯡꯈꯣꯝꯕꯒꯤ ꯂꯥꯟꯃꯤ 8 ꯂꯥꯡꯒꯣꯜꯒꯦꯝ ꯚꯤꯂꯦꯖ ꯖꯣꯟ 3ꯗꯒꯤ ꯐꯥꯒꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯣꯏꯁꯤꯜꯂꯛꯄ ꯄꯥꯎꯗ ꯃꯣꯡꯕ ꯍꯟꯕꯒꯤ ꯌꯦꯠꯅꯕ ꯈꯣꯠꯅꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ ꯃꯩꯇꯩꯒꯤꯁꯨ ꯑꯗꯨꯝ ꯏꯄꯥ ꯏꯄꯨꯒꯤ ꯂꯥꯏꯐꯝꯗ ꯈꯨꯔꯨꯝꯕ ꯐꯪꯂꯅꯤ ꯍꯥꯏꯅ ꯂꯨꯆꯤꯡ ꯄꯨꯔꯦꯜ ꯀꯣꯔꯧꯉꯥꯟꯕ ꯈꯨꯃꯟꯅ ꯐꯣꯡꯗꯣꯔꯛꯂꯤ